Manipur na British ke loilam lengak te ning tamduna Manipur masagi ahanba lengak laikhiba numitpu ningsingbaga loinana Thoubal district ki papal da leiba Irum Ningthau Laikol Community Hall da Manipur National Day Celebration Committee na sinduna ngasi 63 suba Manipur National Day gi thauram pangthokre loinana palan thauram aduda aikhoina tungda lakadabasingda kari tawgani kari phirep logani haina kupna khana nainaduna ware payasu lawkhre Social and Cultural Activist Ningthauza Lanchana Moderator Oiduna Pangthokiba Thauram Aduda Luangbi Lenthoingambi gi apokpa Hizam Kulajit Hemanjit ki apokpa Phizam Ibungobi UFO ge Secretary Y Mairaba yauna tongan ba lamsingdagi lakpa CSO amadi Maira Paibi Luchingba singsu saruk yakhi Kuki militant singna May 3 dagi landarakiba aduda awaba nanglaba khun sing yauna Manipur gi tongan ba khun 63 dagi lakpa miyamna saruk yaduna pangthokiba Thauram adugi moderator oikiba Ningthauza Lanchana haikibada Manipur asi matam sangna ningthau panba leibak ama oina leiramlaga loilam leingak oina British ki makhada leiraba matungda kumja 1948 ki August ki tang 13 da ningtamlaba matung kumja 1949 gi June amasung July da election tawraga October 19 da ahanba Manipur gi State Assembly lingkhatuna masagi leingak leikiba numit asibu ningsingduna ngasi gi thauram asi pangthokpani ngasi October gi tang 19 lisingani ga kulumdoi numit asi khwaidagi hena Manipur gi buari da ningsingai oiba amadi aikoina thoidokna lachchagadaba numitni amadi numit ase koina yamna khwaidagi hena significant oiba ngasigi lairiba political dilemma asida yengakanda ningsingdaba yadaba numit ama oi maramdi Manipur si matam sangna ningthaupan ba lebak ama oina leramlaga loilam lebak oina British ki makhada leiraba matungda isingamga chamapan Nifuga Taretki August ki tang 13 da ning tamaba matungda hairiba 1948 ki June amasung July da 1947 da pass thokiba Manipur Constitution Act 1947 gi matungina June amasung July 1948 election tawrba matungda October gi tang 19 ngasi numit asida ihan hanba Manipur gi State Assembly as linklaga Maharaj Budachandrana magi wafam thamlaga adumaina hodokiba numit ngasini hairiba numit asi mayamgi luching purel lamyan bekhisum irapotna matang kuina mangjakhiba miyangi lenga khaibadu Manipur da nikatpada natana khanungpok Asia amasung kha Asia da South and Southeast Asia da ihan hanba democratic country constitutional monarch oina sengkiba laibak adu ngasigi Manipur sini amadi numit aduda aikogi democratic apparatus ase aikoida lairibam tungda miyangi power miyangi shakti ase aikoida sinekiba numit Laibak Tibadi, High Numit Asida, Aikoina, Numit Asibu Ikai Kunabidana, the single Samapa Nifu Mapangi, September Gitan Kungama Toida, Namdana under duress the Manipurus India, the Tilava Matunda, Aikogi, Humbudra Taruk Suba, Asigumba, Nasigi Numit Asina, Humbudra Taruk Suba, Manipur National Day, Manipugi Democratic Oiba, State as a same giver, Republic as a same giver Numit Asigi, Sahi Hundraga Mari Suzalapa. Habidi Bharat Pullaba Hundraga Mari Sujalaka Matamasi, Quaidi toning the Thoudok Mayam Tokanda, Manipur Machet Tanaba Hotnarakle, Manipugi Miam, Maru and Machet the Singer Kanda, Mategi Hingbri question the genocidal killing Mayamama, conspiracy Tawakanda, Government of India Amsum Kuki Lalhova Singer, Nasif Havada, Yamna, Amana Amabu, collaborative oiva among the Sansila Iba Kunjang Asibu, Singabo Oina, Nasi Miangi Tandu Leta the Nanda Ihana and Maichaki Mapam. Torbungi Amadi, Wakurok the Hauraga, Atang Matang Akoya, Georgianpuda, Ikoda, Marian Party and Commander, Aruga Moreda, Loinam Katarakada, Tongantaman, Sheruda, Shugunuda, Mayam, Tokiba Thoudok sing and victims in the dog, the Shifa, what the Hoji, Akwe, the Senamak, Makogi, Wakal sing a Karino, Haidana, Akogi Assembly is Ningsing Jaga, Miyangi Oiba. Assembly amani khanjara kana numit ase akoi na pangthok charaga hairiba victimized tawraba adugumba aikogi khulsing aikogi laikai sing adugi mi maroina handakta laigidaba icha hemanjit amsung luang bilin thongambi anigi mapa amadi family mama sing mabog mani sing kauraga aikoina
Mia mamang the Makoina Palms of Wafumsing a doctor saying that assembly amona, people's assembly amona, Tamakanda. I quite Karam Kunjang Mukong Tan, Sige Happy, Kanabunu Tunasi. And I'm a see Lori what if Sinamakata and Amuk. I koina Leka Kurimaktan and Arakanda, La even Nabembagitang Ohum, I would in Manipur na. Ta Taruk Hena, Indiagi, Lami Singi Makada, sees Toroga Tamiba, Fazal Laga Tamiba, Sigi, Tataruk, Slokun with Asida Amuk. I coin a lebnary warrior singer said, Masi Tabako on top of Iko Konjang Makata and Sanjinjakani Aduga, Nasigi, Autobagitang Tani Panasidagina, Nabembagitang Kunteret, Hibadi listen on some upon Nifuni Panda, Ikogi, Ladiba Manipur, Asigi, Ihana Hanba, State Assembly session from Bahagun, Asifa was Ikoina, Subjan Jarakanda, Warep Ta Haidana. Aikogi oiba Manipuri, warep lobagi decision making process not about decision making oiba aikogi paukchegi mio singa aduga political party singa intellectual singa aduga makal kayagi library theater worker writers aduga art and culture engaged or me myam haiba myam si punchal kanda aikogi future amagi tamakta aikogi political agenda loina political objective loina political demand se Laigadaba Manipur ki political rights amadi legal status se kari oi from thopage haibadu gi matangda aroiba posak ama puthokna ba khona jabagi asina khuma ba no ar masigi no michida mayamna makai kudimak tagi lakpira kanda victim oida ba khunsin asina ngasi phongdok piba masi mayam si akoina tabi ra kanda makogi awaba singa du kamai to ga akoi punna khona minara kanda madu sangdaina ba nataga wa khaina ba ya ga dage habi matanga khana ba sida miyam gi oiba ihan han ba kuirabagi matungda Kumbudra Taruk Suba Manipur National Day, Habadi Manipugi Assembly as a linked Kivasahi, Humdra Taruk Surapasida, Icona Amuhana, Miyangi power is the power of the people Haidana, Masida Icona, spirit of freedom, Ning Tambagi spirit as a Hapsilakanda, Anis Nakulakanda, Iconi Levakse, Nahona Amuhana, Semin, Nabanat Ragadi, Pai Letre, Bombay Letre, and Kandirakanda, as you get home as a Pampok.